ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯛꯊꯣꯡ ꯐꯤꯊꯣꯝꯂꯛꯇꯅ ꯂꯦꯜꯂꯛꯂꯕꯤ ꯏꯃꯥ, ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯔꯕ ꯃꯤꯑꯣꯏꯕꯒꯤ ꯅꯣꯛꯅ ꯆꯥꯎꯕ ꯃꯤꯠꯌꯦꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯂꯩꯇꯦꯡ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗꯕꯗꯒꯤ ꯀꯥꯏꯅ ꯃꯩꯆꯥꯛ ꯄꯨꯕꯗ ꯀꯥꯏꯔꯕꯤ ꯊꯃꯣꯏꯗ ꯍꯥꯞꯈ꯭ꯔꯕꯅꯤ ꯃꯩꯆꯥꯛ ꯑꯁꯤꯃꯁꯨ꯫ ꯃꯤꯅꯣꯛ ꯀꯌꯥ ꯑꯁꯤꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯗꯨꯅ ꯊꯧꯅꯥ ꯐꯕꯤ ꯃꯃꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯆꯥꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯅ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯇꯨꯍꯠꯄꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯕꯥ ꯃꯆꯥ ꯅꯤꯉꯣꯜ ꯑꯅꯤꯒꯤꯗꯃꯛ ꯊꯧꯅꯥ ꯐꯕꯤ ꯃꯃꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯍꯤꯡꯂꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯆꯧꯕꯤꯌꯥ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯂꯤꯛꯂꯥꯅ: ꯇꯥꯏꯌꯦ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯑꯇꯣꯝꯕꯤ ꯁꯤꯡꯒꯟꯕꯤꯗꯨꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ? ꯀꯥꯏꯗꯩꯅꯣꯗ, ꯌꯥꯝ ꯋꯥꯠꯂꯤꯗ ꯃꯥꯅ ꯍꯧꯒꯠꯂꯛꯀꯗꯧꯕ꯫ ꯃꯁꯤꯅ ꯀꯗꯣꯝ ꯊꯣꯛꯀꯗꯣꯏꯅꯣ ꯈꯪꯗꯦ, ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ꯫ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯒꯦ, ꯅꯆꯤꯟ ꯅꯅꯥꯎ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯆꯥꯛꯁꯤ ꯈꯔ ꯆꯥꯔꯒ ꯊꯣꯛꯑꯣꯗꯅ꯫ ꯑꯩ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯏꯃꯥ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦ, ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯀꯩꯊꯦꯜ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯆꯥ ꯑꯍꯜ ꯂꯩꯁꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯉꯥꯏ ꯂꯩꯁꯥ ꯐꯥꯔꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯄꯥꯒꯤ ꯃꯌꯥꯝꯕ ꯃꯄꯟꯊꯧ ꯑꯃꯗꯤ ꯃꯃꯥꯕꯣꯛ ꯃꯈꯣꯏꯅꯁꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯆꯩꯊꯥꯡ ꯇꯧꯅꯕꯁꯨ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯅꯥꯀꯣꯛꯇꯅꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯝꯕꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯍꯧꯒꯠꯂꯁꯤ, ꯁꯦ ꯍꯧꯒꯠꯂꯣ꯫ ꯆꯠꯂꯨꯀꯣ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ ꯌꯦꯠꯂꯛꯀꯅꯨ, ꯃꯪꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯁꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ, ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯈ꯭ꯔꯦꯕ꯫ ꯌꯥꯝ ꯆꯥꯛꯄ꯭ꯔꯣ ꯅꯣꯏ ꯑꯩꯅ ꯇꯨꯝꯕꯁꯦ? ꯆꯥꯛꯄ꯭ꯔꯕ? ꯀꯩꯅꯣ ꯈꯪꯗꯦ ꯃꯤ, ꯄꯪꯍꯧꯗꯤ ꯍꯧꯗꯣꯔꯛꯀꯅꯤꯕ꯫ ꯃꯇꯥ ꯑꯃꯅꯤꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯉꯝꯕꯤ ꯏꯁꯧ ꯂꯥꯡꯂꯤ꯫ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦ, ꯇꯥꯅꯤꯡꯉꯤ ꯈꯪꯗꯦ, ꯇꯥꯅꯤꯡꯗꯦ ꯈꯪꯗꯦ, ꯅꯥꯀꯣꯡ ꯋꯥꯏꯁꯤꯜꯂꯤ ꯍꯥꯏꯕꯅꯤꯗ꯫ ꯀꯩꯗꯧꯔꯦ ꯃꯃꯥ? ꯅꯪꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯜꯂꯛꯂꯤꯕꯁꯤꯅ? ꯍꯣ, ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ? ꯊꯪꯅꯕꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯅꯠꯇꯅ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯑꯣ, ꯑꯗꯨꯕꯨꯕ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ? ꯈꯪꯗꯦ, ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ? ꯂꯨꯈ꯭ꯔꯥꯕꯤꯁꯦ ꯀꯩꯊꯦꯜꯗ ꯏꯔꯥꯡ ꯇꯧꯏ ꯁꯤꯅꯤꯗꯅ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ꯭ꯔꯥ, ꯉꯥꯡꯕꯤꯗ꯭ꯔꯕ꯭ꯔꯥ ꯁꯤꯅꯤ꯫ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯦꯟꯅꯗ ꯂꯩꯕ ꯉꯝꯕ꯭ꯔꯕ? ꯑꯩꯈꯣꯏꯁꯨ ꯏꯃꯨꯡ ꯑꯃ ꯄꯥꯜꯂꯤꯕꯅꯤ꯫ ꯃꯤꯒꯤ ꯆꯤꯟ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅꯁꯨ ꯃꯦꯟꯕ ꯉꯝꯕ ꯅꯠꯇꯦꯗ꯫ ꯈꯔꯁꯨ ꯇꯥ, ꯈꯔꯁꯨ ꯇꯥꯗ ꯍꯥꯏꯗꯨꯅꯤ꯫ ꯃꯗꯨꯗ ꯀꯥ ꯍꯦꯟꯅ ꯇꯥꯁꯤꯜꯂꯨꯅꯨ ꯃꯃꯥ, ꯃꯈꯣꯏꯁꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤ, ꯍꯥꯏꯔꯤꯈꯩ ꯄꯛꯆꯩ ꯍꯥꯏꯗꯅ ꯇꯧꯗꯕ ꯊꯕꯛꯇꯣ ꯇꯧꯏ ꯍꯦꯛꯇ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕ ꯃꯤꯅꯗꯤ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯕꯗ ꯍꯔꯥꯎꯔꯤꯕꯅꯤꯗꯣ꯫ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯕꯀꯣ, ꯃꯈꯣꯏꯁꯨ ꯍꯔꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅꯤꯅ ꯇꯧꯔꯤꯕ ꯑꯅꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯒꯦ ꯅꯨꯄꯤ ꯈꯛꯇ ꯄꯣꯛꯁꯟꯗꯅ? ꯑꯉꯥꯡꯅ ꯑꯍꯜ ꯁꯥꯕꯤ ꯃꯁꯤꯒꯤ ꯑꯇꯣꯝꯕꯤꯁꯤ ꯑꯣꯏꯔꯦ ꯑꯩꯅ ꯅꯨꯡꯁꯤꯗꯕꯗ꯫ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯑꯉꯥꯡꯗꯧꯅ ꯂꯩꯌꯨ ꯑꯗꯨꯗꯤ ꯅꯠꯇꯦ, ꯑꯍꯜ ꯁꯥꯗꯅ ꯃꯁꯤꯗꯩꯁꯤꯗ ꯃꯆꯤꯟꯅꯦꯅ ꯈꯨꯝꯒꯗꯧꯒꯤ ꯉꯥꯏꯗꯅ ꯂꯩꯅꯦ꯫ ꯌꯥꯔꯦꯕ ꯃꯃꯥ, ꯃꯈꯣꯏ ꯃꯄꯥꯁꯨꯅꯤ꯫ ꯃꯁꯤꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯕꯨ ꯄꯜꯂꯛꯂꯕꯗꯤ ꯌꯥꯔꯦ ꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ꯫ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯣꯏꯗꯤ ꯈꯔꯁꯨ ꯇꯣꯟꯊꯅ ꯂꯩꯒꯗꯕꯅꯤ, ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯉꯛ ꯍꯥꯏꯒꯠꯇꯅ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦ꯫ ꯄꯤꯕꯥꯔꯦꯜ, ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ꯫ ꯍꯣ, ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯦꯜꯅ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯆꯥꯒꯦꯅ ꯅꯤꯔꯤꯕ ꯁꯦꯜꯅꯣ? ꯅꯪ ꯃꯔꯝ ꯂꯩꯗꯅ ꯅꯤꯔꯤꯕ ꯁꯦꯜ, ꯃꯔꯝ ꯂꯩꯇꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯒꯦ? ꯁꯠ ꯄꯤꯔꯣꯁꯤ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜ ꯃꯃꯥꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯊꯣꯛꯈꯤ꯫ ꯆꯥꯎꯕꯅ: ꯄꯤꯕꯥ ꯄꯣꯛꯄꯤ ꯉꯝꯕꯤ, ꯅꯆꯥ ꯄꯤꯕꯥ ꯄꯣꯛꯄꯤ, ꯂꯥꯏꯕꯛ ꯐꯕꯤ ꯅꯆꯥ ꯁꯦꯟꯅꯧꯀꯣ꯫ ꯁꯦꯟꯅꯍꯧꯗ ꯃꯤꯀꯨꯞꯇ ꯉꯝꯕꯤ ꯅꯪꯒꯤ ꯅꯥꯄꯜ ꯃꯥꯡꯈꯤꯅꯤ ꯀꯥꯎ꯫ ꯍꯣ, ꯉꯝꯕꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯥꯡꯕ ꯍꯧꯅꯗꯦ꯫ ꯍꯣ, ꯑꯩꯗꯤꯅꯦ ꯏꯆꯥ ꯄꯤꯕꯥꯅꯦ, ꯄꯤꯕꯥ꯫ ꯂꯥꯏꯖꯅ: ꯄꯤꯕꯥ ꯄꯣꯛꯄ ꯃꯤꯁꯤ ꯑꯣꯏꯔꯦ꯫ ꯑꯩꯅ ꯁꯨꯄꯥꯏ ꯄꯥꯏꯔꯒ
ꯂꯥꯛꯇꯨꯅ ꯂꯪꯈꯤꯗꯣꯏꯁꯦ ꯑꯗꯩꯗꯤ ꯆꯨꯞꯁꯤꯜꯂꯒ ꯁꯨꯞꯇ꯭ꯔꯦꯛ ꯅꯥꯇ꯭ꯔꯦꯛ ꯇꯥꯅꯤ ꯈꯪꯗꯕ ꯁꯥꯔꯤ ꯀꯩꯅꯣ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯅ ꯆꯪꯈ꯭ꯔꯒ ꯑꯗꯨꯋꯥꯏꯗ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯈꯪꯉꯤꯌꯦ ꯀꯩ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯄꯤꯕꯥ ꯄꯣꯛꯄꯤ ꯅꯨꯄꯤꯁꯤꯒ ꯏꯆꯦ ꯅꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯌꯥꯔꯦ ꯑꯗꯨꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯅꯆꯤꯟ ꯁꯦꯡꯕꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯏꯁꯤꯡ ꯍꯣꯜꯂꯨ ꯂꯥꯎ ꯏꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯑꯇꯣꯝꯕꯤ ꯑꯩꯗꯤ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ ꯑꯗꯨꯕꯨ ꯃꯗꯨꯒꯨꯝꯕ ꯑꯔꯥꯟꯕꯅꯤ ꯈꯟꯕ ꯈꯨꯗꯤꯡ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨꯀꯣ ꯅꯣꯏ ꯂꯥꯏꯖ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯨꯁꯤꯟꯕꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯈꯤꯔꯝꯃꯤ ꯏꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯄꯗꯒꯤ ꯊꯪꯅꯕ ꯃꯃꯥꯕꯣꯛ ꯍꯣꯏꯒꯤꯗ ꯏꯁꯤꯡ ꯑꯗꯨ ꯆꯦꯟꯊꯈꯤꯔꯝꯃꯤ ꯃꯃꯥꯕꯣꯛ ꯍꯣꯏꯒ ꯃꯈꯣꯏꯒꯁꯤ ꯇꯣꯈꯥꯏ ꯂꯩꯅꯔꯕꯅꯤ ꯑꯍꯜ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤ ꯃꯃꯥꯕꯣꯛ ꯍꯣꯏꯒꯤ ꯏꯪꯈꯣꯜꯁꯤ ꯈꯔꯁꯨ ꯀꯨꯠꯄ ꯑꯣꯏꯕꯅ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯑꯣꯏꯔꯕꯁꯨ ꯏꯁꯤꯡ ꯆꯦꯟꯊꯕꯅ ꯆꯤꯡꯕ ꯀꯌꯥ ꯊꯣꯛꯂꯝꯃꯤ ꯃꯁꯤꯗꯁꯨ ꯊꯑꯣꯏꯒꯤ ꯏꯁꯧ ꯂꯥꯡꯖꯔꯤꯕꯅꯤ ꯃꯆꯤꯟ ꯀꯟꯕꯤ ꯉꯝꯕꯤꯗꯣ ꯑꯁꯣꯏꯕ ꯊꯤꯕ ꯉꯥꯡꯗꯧꯒꯤ ꯀꯌꯥ ꯀꯥꯗꯨꯅ ꯂꯩꯕ ꯉꯝꯕꯤꯗꯤ ꯉꯁꯤꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯔꯣꯝꯗ ꯀꯅꯥꯅꯅꯣ ꯏꯁꯤꯡ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯏꯁꯤꯕꯨ ꯀꯅꯥꯅꯣ ꯅꯣꯏ ꯅꯄꯥ ꯀꯅꯥꯅ ꯑꯩꯈꯣꯏꯔꯣꯝꯁꯤꯗ ꯏꯁꯤꯡ ꯆꯦꯟꯊꯍꯜꯂꯛꯑꯣꯏꯅ ꯍꯥꯏꯒꯦ ꯍꯥ ꯅꯣꯏꯒꯤ ꯏꯁꯤꯡ ꯆꯦꯟꯊꯐꯝ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯀꯩꯅꯣ ꯏꯃꯥꯕꯣ ꯋꯥꯒꯤ ꯋꯥ ꯁꯨꯝꯅ ꯉꯥꯡꯉꯨ ꯏꯄꯥꯒ ꯄꯟꯗꯨꯅ ꯉꯥꯡꯕꯗꯨꯗꯤ ꯇꯧꯕꯤꯅꯨ ꯏꯁꯤꯡꯁꯦ ꯑꯩꯁꯨ ꯁꯣꯏꯕꯗꯒꯤ ꯍꯩꯗꯣꯛꯈꯤꯕꯅꯤ ꯊꯑꯣꯏꯅ ꯇꯧꯒꯦꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯏꯃꯥꯕꯣ ꯍꯣꯏꯅꯗꯤ ꯀꯩꯗꯧꯕꯒꯤ ꯀꯨꯠꯅ ꯂꯩꯌꯨ ꯍꯥꯏꯒꯦ ꯈꯤꯇꯪ ꯇꯧꯕꯒ ꯈꯟꯅꯕ ꯍꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯋꯥꯡꯅ ꯊꯣꯡꯒꯠꯄꯤꯈ꯭ꯔꯣ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯏꯅꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯛ ꯅꯆꯤꯟ ꯀꯜꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯏꯕꯦꯝꯃ ꯆꯟꯅꯔꯣꯏꯅꯦ ꯆꯟꯅꯔꯣꯏ ꯍꯋꯥꯏ ꯆꯟꯅꯕ ꯆꯟꯅꯗꯕ ꯄꯥꯟꯅꯗꯅ ꯂꯩꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯄꯥꯟꯅꯗꯧꯒꯤ ꯁꯔꯨꯛ ꯅꯆꯥꯅꯨꯄꯥ ꯄꯣꯛꯄꯤ ꯏꯃꯥꯕꯣ ꯅꯆꯥꯅꯨꯄా ꯍꯥꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯆꯥꯗꯤ ꯁꯟ ꯑꯉꯥꯎꯕ ꯊꯥꯗꯣꯛꯄꯒꯨꯝ ꯊꯥꯗꯣꯛꯂ ꯃꯥꯜꯂꯦ ꯏꯄꯥ ꯄꯣꯛꯄꯤ ꯏꯃꯥꯕꯣ ꯅꯪꯒꯤ ꯅꯃꯧꯗꯣ ꯑꯩꯒꯨꯝꯕ ꯋꯥꯔꯛꯇꯕꯤ ꯅꯨꯄꯤ ꯄꯨꯁꯤꯟꯖꯔꯛꯁꯅꯤ ꯆꯦꯛꯁꯤꯟꯖꯧꯍꯦ ꯑꯗꯨꯀꯥꯟꯗꯗ ꯏꯄꯥ ꯄꯣꯛꯄꯤ ꯏꯃꯥꯕꯣ ꯅꯁꯝ ꯈꯔ ꯍꯧꯔꯤꯗꯣ ꯁꯦꯟꯗ꯭ꯔꯥꯡ ꯃꯀꯣꯟ ꯑꯣꯏꯗꯣꯏꯅꯤ ꯑꯣꯟꯗꯣꯏꯕ ꯅꯪꯒꯨꯝꯕꯤ ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯀꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯄꯣꯛꯇꯕꯅ ꯍꯦꯟꯅ ꯐꯩꯍꯦ ꯏꯕꯦꯝꯃ ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯑ ꯀꯩꯗꯧꯗꯣꯔꯤꯒꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯈꯤꯗꯣꯏꯅꯦ ꯌꯦꯡꯉꯣ ꯑꯩꯗꯤ ꯏꯆꯥ ꯄꯤꯕꯥꯅꯤ ꯑꯗꯨꯅ ꯏꯃꯧ ꯂꯥꯡꯂꯒ ꯁꯦꯕꯥꯒ ꯇꯧꯔꯛꯇꯧꯔꯤꯕ ꯍꯥꯍꯥꯌꯣ ꯅꯆꯥ ꯁꯛꯇꯥꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎ ꯏꯟꯗꯧꯕ ꯍꯦꯛ ꯃꯥꯟꯂꯗꯅ ꯃꯦ ꯀꯩꯅꯣ ꯂꯥꯏꯖꯥ ꯏꯁꯤꯡ ꯁꯣꯅ ꯆꯠꯈ꯭ꯔꯒ ꯑꯗꯨꯗ ꯏꯃꯥꯕꯣꯛꯀ ꯑꯃꯨꯛ ꯂꯥꯎꯅꯗꯅ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥꯕꯣꯛꯇ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟ ꯈꯨꯝꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔో ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯂꯥꯟꯁꯨ ꯂꯥꯟꯗꯅ ꯀꯃꯥꯏꯅ ꯂꯥꯜꯂꯦ ꯍꯥꯏꯗꯣꯔꯤꯒꯦ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ ꯑꯩꯗꯤ ꯂꯤꯛꯂꯥ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯎ ꯃꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯀꯥꯎꯔ ꯃꯥꯜꯂꯦ ꯆꯟꯅꯔꯣꯏꯌꯦ ꯃꯁꯤ ꯁꯨꯛꯆꯟ ꯆꯟꯅꯔꯣꯏ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯌꯥꯎꯔꯤꯕ ꯊꯛꯈꯥꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯀꯩ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖꯅ ꯃꯁꯤ ꯄꯥꯝꯅ ꯂꯨꯈꯝꯁꯤ ꯅꯞꯁꯤꯟꯕꯨ ꯅꯨꯄꯥ ꯄꯣꯛꯄꯤ ꯅꯪ ꯂꯥꯏꯖꯒꯤ ꯈꯨꯄꯥꯛ ꯑꯃꯇꯪ ꯆꯥꯔꯗꯤ ꯇꯟꯗꯟ ꯄꯔꯦꯡ ꯎꯅꯤ ꯈꯪꯗ꯭ꯔꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯅꯨꯄꯤ ꯉꯥꯛꯇꯅꯦꯅ ꯑꯩꯈꯣꯏ ꯄꯟꯗꯧꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏꯗ ꯌꯣꯜꯂꯤꯅꯦ ꯅꯍꯥꯟ ꯁꯤꯒꯩꯖꯟ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯔꯦ ꯈꯔ ꯉꯥꯡꯉꯗꯤ ꯏꯃꯥꯕꯣꯛꯅ ꯉꯥꯡꯕꯗ ꯅꯪꯁꯨ ꯅꯆꯤꯟꯗꯣ ꯈꯔ ꯈꯨꯝꯃꯨꯔꯅꯨ ꯑꯉꯥꯡ ꯅꯪꯅ ꯈꯔ ꯍꯟꯕ ꯇꯥꯔꯦ ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯈꯨꯝꯅꯕꯅꯤ ꯑꯩꯁꯨ ꯊꯥꯏꯅꯗꯤ ꯈꯨꯝꯗꯦꯗꯅ ꯍꯧꯖꯤꯛꯇꯤ ꯈꯨꯝꯃꯗꯣꯏꯅꯤ ꯌꯥꯏꯅ ꯃꯣꯏꯅ ꯁꯨꯝ ꯊꯛꯀꯥꯕꯗꯤ ꯌꯥꯔꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯂꯩ ꯄꯪꯌꯥ ꯌꯥꯅꯤ ꯈꯟꯕꯗꯨꯗꯤ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗꯅ ꯏꯊꯥ ꯁꯤꯟꯅꯔꯤꯕ ꯑꯗꯨꯒ ꯀꯥꯟꯅꯕ ꯂꯧꯕ ꯂꯣꯏꯔꯒꯅ ꯀꯩ ꯑꯃꯣꯝꯒꯤ ꯁꯛꯂꯣꯟꯅꯤ ꯂꯧꯔꯛꯇꯣꯏꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯉꯝꯕꯤꯌꯦꯅ ꯈꯥ ꯑꯗꯨꯗ ꯀꯔꯝꯕ ꯂꯩꯀꯥꯏꯒꯤ ꯀꯅꯥꯒꯤ ꯍꯨꯏꯅꯥꯎꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯗ ꯍꯨꯏꯊꯤ ꯐꯥꯏꯖꯤꯜꯂꯝꯃꯤꯁꯦ ꯃꯁꯤꯗꯤ ꯑꯁꯣꯝꯗ ꯍꯦꯛꯇ ꯂꯪꯁꯤꯟꯈꯤꯒꯦ ꯈꯪꯅꯤꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕꯤ ꯍꯨꯏꯊꯤ ꯑꯗꯨ ꯌꯣꯄꯥꯛ ꯃꯆꯥ ꯑꯃꯅ ꯀꯣꯠꯇꯨꯅ ꯊꯕꯥꯛ ꯍꯣꯏꯔꯣꯝꯗ ꯂꯪꯁꯤꯜꯂꯛꯂꯝꯃꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯅꯨꯡꯁꯤꯗꯕ ꯍꯥꯏꯁꯦ ꯑꯣꯈꯥꯛꯁꯨ ꯅꯨꯡꯁꯤꯗꯦꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯖ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯍꯨꯏꯊꯤ ꯀꯣꯏꯆꯥꯏ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯁꯤꯌꯥ ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯃꯣꯏꯒꯤ ꯊꯤꯒꯣꯝ ꯆꯪ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯨꯄꯥ ꯄꯣꯛꯄ ꯅꯨꯄꯤꯁꯦ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯈꯪꯉꯤꯗꯅ ꯂꯪꯊꯣꯛ ꯂꯪꯁꯤꯟ ꯌꯥꯝ ꯇꯧꯅꯤꯡꯉꯗꯤ ꯑꯩꯁꯨ ꯇꯧꯒꯦ ꯇꯥꯔꯝꯕ ꯐꯥꯏꯔꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯪꯖꯜꯂꯛꯄ ꯈꯠꯅꯕ ꯁꯨꯝ ꯍꯧꯔꯗꯤ ꯑꯩꯁꯨ ꯇꯧꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅꯁꯨ ꯍꯨꯏꯊꯤꯗꯨ ꯑꯃꯨꯛ ꯉꯝꯕꯤ ꯍꯣꯏꯔꯣꯝꯗ ꯂꯪꯁꯤꯟꯈꯤꯔꯝꯃꯤ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯀꯩꯗꯧꯔꯦ ꯇꯣꯝꯕꯤꯌꯥ ꯅꯪ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛ ꯅꯨꯄꯥ ꯄꯣꯛꯄꯤꯁꯤꯅ ꯍꯨꯏꯊꯤ ꯂꯪꯁꯤꯜꯂꯛꯏꯕ ꯑꯗꯨꯗ ꯑꯩꯅꯁꯨꯅꯦ ꯑꯃꯨꯛ ꯃꯣꯏꯔꯣꯝꯗ ꯂꯪꯁꯤꯟꯕ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯉꯟꯅ ꯍꯜꯂꯛꯏꯗ ꯏꯃꯥ ꯃꯁꯤꯗꯤꯕ ꯅꯪꯕꯨ ꯀꯗꯣꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯐꯩ ꯑꯗꯨꯅ ꯉꯟꯅ ꯍꯜꯂꯛꯂꯕꯅꯤ ꯂꯥꯎ ꯑꯁꯤ ꯑꯃꯨꯛ ꯆꯪꯉꯁꯤ ꯆꯪꯈ꯭ꯔꯅꯤꯁꯦ ꯀꯌꯥꯝꯇꯨꯅ ꯌꯦꯡꯉꯣ ꯑꯩꯅ ꯂꯪꯁꯤꯟꯈꯤꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯂꯪꯊꯣꯔꯛꯏ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯂꯥꯏꯍꯣꯔꯤ ꯇꯧ ꯉꯝꯕꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯉꯝꯕꯤ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ
ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯨꯃꯤꯗꯥꯡꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯅꯤꯡ ꯇꯝꯅ ꯇꯨꯝꯍꯜꯂꯨ ꯀꯩꯅꯣ ꯅꯪꯒꯤ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜꯁꯤꯅ ꯑꯩꯈꯣꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯊꯪꯅꯕ ꯃꯤꯒꯤꯁꯨ ꯈꯔ ꯈꯟꯕꯗꯤ ꯐꯕꯅꯤ ꯅꯈꯣꯏ ꯈꯛꯀꯤ ꯑꯣꯏꯖꯕꯗꯨ ꯈꯛ ꯈꯟꯒꯅꯨꯅꯦ ꯏꯕꯦꯝꯃ ꯍꯣꯏ ꯐꯅꯤ ꯏꯃꯥꯕꯣ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩ ꯊꯣꯛꯏꯅ ꯇꯧꯕꯁꯨ ꯁꯥꯏꯅꯣ ꯍꯥꯏꯕꯅꯤꯗ ꯀꯣꯛ ꯑꯃꯨꯛ ꯇꯣꯏꯕ ꯇꯥꯅꯤꯡꯗꯕꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕꯤ ꯃꯌꯨꯝꯗ ꯆꯪꯈꯤ ꯆꯥꯎꯕ ꯅꯨꯄꯤꯅ ꯉꯝꯇꯛ ꯇꯧꯏ ꯌꯨ ꯊꯛꯇ꯭ꯔꯕꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯑꯗꯨ ꯃꯌꯨ ꯊꯛꯂꯕꯗꯤ ꯋꯥꯀꯥꯏ ꯉꯥꯡꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯎꯕꯁꯨ ꯃꯌꯨ ꯊꯛꯆꯤꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯌꯨꯝꯒꯤ ꯙꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯉꯥꯡꯏ ꯐꯖꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯂꯧꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯍꯦꯛ ꯉꯥꯡꯕꯗ ꯐꯠꯇꯕ ꯍꯦꯛꯇ ꯂꯣꯏꯅ ꯇꯥꯏꯅꯦ ꯍꯧꯖꯤꯛꯅ ꯃꯤꯌꯥꯝ ꯅꯅꯥꯎꯅꯨꯄꯥꯒꯤ ꯂꯩꯍꯧꯔꯤꯕ ꯅꯅꯥꯎꯅꯨꯄꯤ ꯃꯆꯥ ꯌꯦꯡꯁꯤꯟꯗꯦ ꯑꯉꯥꯎꯕ ꯍꯨꯏ ꯊꯥꯗꯣꯛꯄꯒꯨꯝ ꯊꯥꯗꯣꯛ ꯊꯝꯃꯤ ꯀꯩ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯇꯥꯗꯅꯕ ꯆꯠꯈ꯭ꯔꯣꯅꯦ ꯅꯈꯣꯏꯅ ꯃꯥꯅꯆꯥꯁꯤ ꯍꯧꯅꯔꯒ ꯃꯤꯠꯁꯤ ꯅꯥꯔꯦ ꯅꯥꯁꯨ ꯄꯪꯂꯦꯅꯦ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅꯦ ꯂꯩꯔꯤꯕꯁꯤꯅ ꯐꯋꯥꯛ ꯉꯥꯛꯇ ꯑꯩꯈꯣꯏꯗꯧꯅ ꯏꯆꯥꯅꯨꯄꯥ ꯆꯪ ꯂꯥꯎꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯊꯕꯥ ꯍꯥꯏꯕꯤ ꯀꯩꯊꯦꯜꯗ ꯁꯦꯟꯗ꯭ꯔꯥꯡ ꯁꯥꯈꯩ ꯀꯩꯊꯦꯜ ꯀꯥꯕꯤ ꯅꯆꯥꯁꯨ ꯅꯪ ꯂꯧꯗꯅ ꯑꯃꯠꯇ ꯐꯔꯔꯣꯏꯗꯕꯅꯤ ꯃꯃꯥ ꯂꯧꯋꯦꯕ ꯂꯣꯏꯅꯃꯛ ꯑꯇꯣꯝꯕꯤꯌ ꯁꯧꯒꯠꯀꯅꯨ ꯃꯁꯤ ꯅꯈꯣꯏꯒꯤ ꯅꯄꯟꯊꯧꯅꯤꯀꯣ ꯌꯨ ꯊꯛꯂꯒ ꯉꯥꯡꯕ ꯋꯥꯅꯤ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯅꯤ ꯀꯔꯤꯝꯇ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯃꯈꯩ ꯃꯈꯣꯏꯅ ꯉꯥꯡꯕꯗ ꯃꯆꯤꯟ ꯈꯨꯝꯕ ꯌꯥꯗꯦ ꯐꯅ ꯁꯥꯎꯅꯤꯡꯕ ꯌꯥꯎꯔꯁꯨ ꯏꯃꯥꯅ ꯇꯧꯁꯨ ꯇꯧꯗꯕ ꯊꯕꯛꯇ ꯏꯄꯟꯊꯧꯅ ꯉꯥꯡꯂꯤꯕꯁꯦ ꯑꯩꯗꯤ ꯇꯥꯕ ꯉꯝꯗꯦ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯍꯥꯏꯔꯤꯈꯩ ꯄꯛꯆꯍꯟꯕ ꯃꯣꯏꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯒ ꯐꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯐꯠꯇꯕ ꯇꯥꯍꯟꯕ ꯃꯁꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯃꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯀꯩ ꯑꯣꯏꯅ ꯈꯟꯗꯧꯔꯤꯒꯦ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯌꯣꯟꯗꯅ ꯂꯩꯔꯦ ꯌꯥꯔꯦꯁꯦ ꯋꯥꯔꯒ ꯃꯔꯥ ꯅꯥꯏꯗꯣꯛꯆꯈꯤꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯗ ꯃꯄꯟꯊꯧ ꯑꯃꯗꯤ ꯃꯃꯥꯕꯣꯛ ꯍꯣꯏꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯝꯃꯤ ꯀꯩꯊꯦꯜꯗꯅꯤ ꯉꯝꯕꯤꯅ ꯍꯩꯃꯥ ꯏꯅꯦ ꯁꯈꯤꯌꯥ ꯅꯪꯁꯨ ꯀꯩꯊꯦꯜ ꯊꯣꯛꯂꯕ꯭ꯔꯣ ꯍꯣꯏꯅꯦ ꯕꯦꯝꯃ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯅ ꯀꯩꯗꯧꯅꯤ ꯏꯃꯧ ꯂꯥꯛꯑꯀꯥꯟꯗ ꯏꯃꯧꯒꯤ ꯍꯦꯛꯇ ꯑꯣꯏꯈꯤ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯃꯍꯨꯠ ꯅꯨꯄꯤ ꯄꯣꯛꯄꯅ ꯐꯔꯦ ꯀꯩꯅꯣꯗ ꯏꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯉꯝꯕꯤ ꯏꯕꯦꯝꯃ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯤꯅꯦꯗꯅ ꯃꯨꯛꯂꯨꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯍꯩꯃꯥ ꯅꯈꯣꯏ ꯊꯕꯥ ꯍꯣꯏꯗꯤ ꯁꯨ ꯅꯣꯝꯕꯅ ꯀꯜꯂꯤꯕ ꯃꯆꯥ ꯑꯅꯤꯗꯨꯅꯒ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯤꯅꯤꯗꯀꯣ ꯏꯃꯧꯕꯨ ꯑꯣꯏꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯗ ꯏꯃꯧ ꯂꯥꯏ ꯍꯣꯔꯤ ꯑꯃ ꯄꯨꯁꯤꯜꯂꯛꯇꯅ ꯁꯂꯥꯛ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯁ ꯇꯣꯛꯅ ꯊꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯗ ꯆꯠꯆꯔꯒꯦ ꯄꯣꯠꯀ ꯑꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯂꯩꯖꯧꯔꯒꯦ ꯍꯩꯃꯥ ꯃꯁꯤꯒꯤ ꯊꯤꯕꯨꯗ꯭ꯔꯨ ꯃꯥꯟꯕꯤꯁꯤ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯑꯩꯅꯗꯤ ꯃꯥꯒ ꯃꯥꯟꯅꯕ ꯋꯥꯔꯤꯁꯦ ꯂꯤꯔꯒ ꯋꯥꯈꯜ ꯈꯔ ꯇꯥꯖꯅꯕ ꯍꯥꯏꯗꯅ ꯇꯧꯕꯤꯔꯒ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯑꯀꯥꯟꯗ ꯈꯪꯖꯅꯤ ꯀꯩꯅꯣ ꯁꯣꯝꯗ ꯉꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯁ ꯍꯅꯨꯕꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅ ꯐꯠꯆꯗ꯭ꯔꯒ ꯅꯨꯄꯤ ꯄꯣꯛꯄꯅ ꯃꯐꯔꯦ ꯀꯥꯏꯅ ꯅꯨꯄꯤ ꯄꯣꯛꯑ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯈꯤꯕꯗꯨꯔꯣ ꯐꯔꯤꯁꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯆꯤꯟ ꯀꯟꯕꯤ ꯃꯥꯟꯅꯖꯕꯤ ꯊꯥꯔꯤꯛꯅ ꯍꯩꯃꯥ ꯉꯝꯕꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯍꯩꯃꯥ ꯊꯥꯔꯤꯛ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯏꯄꯥꯝꯗ ꯂꯩꯔꯨꯔꯦ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯗꯅ ꯈꯜꯂꯝꯕꯅꯦ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯃꯁꯤꯗꯩꯁꯤꯗ ꯉꯁꯤ ꯉꯔꯥꯡꯈꯛ ꯄꯨꯜꯂꯛꯄꯗꯧꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯊꯕꯥꯒꯤ ꯃꯆꯥ ꯑꯍꯜ ꯂꯤꯛꯂꯥꯁꯦ ꯄꯤꯈ꯭ꯔꯁꯤꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯥ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥꯗꯣ ꯍꯥꯟꯅꯅ ꯄꯪꯌꯥꯝꯗꯤ ꯌꯥꯝꯕ ꯅꯠꯇꯦ ꯅꯨꯄꯤ 3ꯃꯨꯛꯇꯤ ꯆꯦꯜꯂꯦ 2 ꯑꯃꯗꯤ ꯁꯦꯜꯅ ꯌꯥꯁꯤꯟꯅꯈ꯭ꯔꯦ ꯑꯃꯗꯤ ꯂꯨꯍꯣꯡꯂꯒ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯕꯨ ꯊꯕꯥ ꯃꯃꯥ ꯃꯆꯥꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯁꯤꯅꯤ ꯃꯃꯥꯗꯨꯒꯤꯗꯤ ꯑꯩ ꯌꯥꯅꯕ ꯁꯤꯟꯒꯦ ꯀꯩꯗꯧꯔꯒꯦ ꯊꯥꯔꯤꯛ ꯏꯕꯦꯝꯃ ꯑꯩ ꯁꯤꯟꯒꯦ ꯂꯥꯏꯔꯕꯤ ꯃꯈꯣꯏꯒꯤꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯅꯤ ꯀꯩꯅꯣ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗ ꯃꯌꯨꯝ ꯄꯥꯟꯖꯕꯗꯤ ꯅꯆꯥꯅꯨꯄꯥꯗꯨꯗ ꯁꯣꯏꯍꯟꯒꯅꯨ ꯂꯤꯛꯂꯥꯅ ꯍꯦꯛ ꯌꯥꯔꯛꯄꯒꯅꯦ ꯍꯣꯡꯗꯣꯛꯄꯤꯔꯁꯤ ꯑꯗꯨꯒꯅꯦ ꯑꯣꯠꯈꯥꯏꯍꯟꯒꯗꯕꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯁꯤꯃꯨꯛ ꯅꯨꯡꯁꯤꯗꯕ ꯑꯅꯤ ꯁꯨꯗꯦ ꯑꯩꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯂꯩꯗꯅ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯐꯅ ꯎꯗꯦ ꯁꯤꯡꯊꯥꯕꯤꯗꯤꯌꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯣꯡꯃꯇ ꯐꯩ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯁꯨꯕ ꯅꯣꯝꯕꯅ ꯀꯜꯂꯤꯕ ꯀꯥꯏꯅ ꯃꯁꯤꯗꯩꯁꯤꯗ ꯑꯣꯔꯦ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝꯕ ꯍꯥꯏꯕꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯨꯅ ꯅꯆꯥ ꯑꯅꯤꯗꯨꯅ ꯀꯔꯤ ꯑꯐꯕꯕꯨ ꯇꯧꯔꯛꯀꯦ ꯑꯩ ꯍꯥꯏꯁꯤ ꯁꯣꯏꯔꯦ ꯑꯁ ꯁꯥꯎꯔꯛꯄ ꯃꯨꯛꯇ
ꯑꯩꯅ ꯍꯥꯏꯗꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕꯒꯤꯅꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯁꯦꯕ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯍꯤꯡꯂꯤꯕꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯉꯝꯕꯤ ꯏꯕꯦꯝꯃ ꯑꯗꯣ ꯅꯆꯥ ꯑꯅꯤꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯏꯆꯥꯕꯨ ꯀꯔꯤ ꯑꯋꯥꯕ ꯇꯧꯍꯟꯗꯣꯔꯤꯒꯦ ꯀꯩꯁꯨ ꯇꯧꯍꯟꯗꯦ ꯑꯇꯣꯝꯕꯗꯨꯗꯤ ꯃꯕꯣꯛ ꯍꯣꯏꯗ ꯂꯩꯈꯤꯌꯦ ꯁꯣꯝꯗ ꯄꯤꯕꯥꯔꯦꯜ ꯁꯨꯅꯤꯡꯗꯕ ꯃꯔꯨꯞ ꯈꯔꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤ ꯁꯥꯃꯨꯅ ꯄꯤꯕꯥꯔꯦꯜ ꯏꯕꯨꯡꯉꯣ ꯈꯨꯠꯄꯥꯏ ꯁꯦꯜꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯥꯟꯅꯕ ꯌꯥꯎꯔꯅꯤ ꯍꯦꯔꯩꯇꯥꯎ ꯑꯩꯕꯨ ꯁꯦꯜ ꯄꯨꯔꯛꯇꯕꯤ ꯁꯥꯟꯅꯕꯁꯤ ꯃꯉꯥꯏ ꯑꯩꯅ ꯄꯨꯔꯛꯄ ꯁꯦꯜꯗꯤ ꯅꯣꯏ ꯂꯣꯏ ꯈꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯈꯣꯏꯃꯨꯅ ꯑꯗꯨꯅꯅꯤꯅꯦ ꯌꯥꯎꯔꯅꯨ ꯍꯥꯏꯔꯤꯁꯦ ꯐꯔꯦ ꯀꯩꯅꯣ ꯌꯥꯝ ꯁꯥꯟꯅꯍꯟꯅꯤꯡꯗꯕ ꯅꯠꯇ꯭ꯔꯣ ꯈꯪꯅꯤꯅꯣ ꯅꯣꯏ ꯁꯥꯟꯅꯔꯝꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯁꯦꯜ ꯂꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜ ꯆꯠꯈꯤ ꯁꯥꯃꯨꯅ ꯁꯛꯇ ꯑꯁꯤꯒ ꯃꯃꯥ ꯃꯄꯥꯅ ꯃꯔꯣꯜ ꯑꯃ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤ ꯃꯉꯥꯏ ꯌꯦꯡꯅꯤꯡꯗꯕꯅ ꯃꯆꯥ ꯁꯛꯇꯥꯁꯤꯡꯁꯤꯗꯩꯗꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯤꯅꯤ ꯀꯥꯏꯅ ꯃꯨꯛꯇꯅ ꯇꯧꯖ ꯁꯥꯔꯤ ꯃꯆꯥꯅꯤꯅ ꯐꯋꯥꯛ ꯉꯛꯏꯍꯦ ꯑꯩꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯄꯤꯕꯥꯔꯦꯜꯅ ꯐꯋꯥꯝ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯤꯅ ꯀꯩ ꯇꯥꯔꯦ ꯏꯇꯞ ꯇꯞꯅ ꯇꯣꯡꯕꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯐꯋꯥꯝ ꯑꯣꯏꯕ ꯇꯥꯕ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯁꯣꯝꯗꯅ ꯉꯝꯕꯤꯗꯨ ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯕꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯣ ꯀꯅꯥꯅꯣ ꯈꯣꯟꯖꯦꯜꯁꯤꯕꯨ ꯈꯪꯀꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏꯗ ꯍꯩꯃꯥ ꯏꯃꯥꯕꯣ ꯀꯩ ꯂꯩꯔꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯡꯁꯤꯅ ꯈꯣꯂꯩ ꯈꯣꯟꯗꯥꯅꯒ ꯀꯧꯔꯛꯏꯁꯤꯕꯣ ꯅꯠꯇꯦ ꯅꯨꯃꯤꯠꯁꯤꯕꯨ ꯅꯣꯡꯄꯣꯛꯇꯒ ꯊꯣꯛꯇ꯭ꯔꯗꯅ ꯅꯣꯡꯆꯨꯞꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯈꯤꯕ꯭ꯔꯣ ꯉꯁꯤꯁꯤꯕꯣ ꯇꯧꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ ꯃꯁꯤꯒꯤ ꯂꯥꯏ ꯆꯥꯏꯕꯤ ꯆꯤꯡꯒꯟꯕꯤꯁꯦ ꯀꯩꯅꯣ ꯏꯃꯥꯕꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯅ ꯉꯥꯡꯕ ꯂꯥꯛꯑꯒ ꯉꯥꯡꯗ ꯋꯥꯗꯨ ꯀꯥꯎꯔꯕꯣ ꯑꯇꯣꯝꯕꯤ ꯑꯩ ꯉꯥꯡꯕ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯑꯣꯟꯊꯣꯛꯄ ꯄꯪꯍꯥꯏꯗ ꯍꯦꯛꯇ ꯍꯥꯏ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯉꯥꯡꯒꯟꯕ꯭ꯔꯅꯦ ꯌꯥꯝ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯉꯥꯡꯗꯦꯗ ꯐꯩꯗ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯔꯒꯦ ꯏꯃꯥꯕꯣꯛꯃꯨꯛ ꯐꯠꯇꯕ ꯁꯪꯁꯥꯔꯁꯤ ꯂꯩꯇꯦ ꯀꯔꯤ ꯐꯠꯇꯦꯕ ꯍꯣ ꯐꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣꯅꯤ ꯅꯇꯣꯝꯇ ꯅꯕꯨꯛ ꯃꯥꯡꯖꯔ ꯃꯥꯜꯂꯤꯗ ꯏꯃꯥꯕꯣꯛ ꯆꯤꯡꯒꯟꯕꯤ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯉꯝꯄꯣꯠ ꯅꯠꯇꯦ ꯅꯃꯥ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯕꯨ ꯀꯧꯕꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏꯒꯤ ꯐꯅꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯥꯁꯦ ꯃꯄꯨꯡ ꯃꯔꯩꯁꯨ ꯐꯥꯔꯦ ꯑꯗꯨꯅ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯃꯆꯦꯒꯤ ꯃꯆꯥ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯗꯨꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯂꯤꯛꯂꯥꯅ ꯂꯩꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕ ꯏꯃꯨꯡꯅꯤ ꯏꯃꯥꯕꯣ ꯍꯥꯟꯅ ꯂꯩꯔꯨꯔꯕꯣ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯍꯥꯏꯁꯤꯕꯣ ꯀꯔꯤꯅꯣ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯍꯩꯄꯥ ꯌꯥꯝ ꯁꯥꯒꯅꯨ ꯈꯪꯂꯕ꯭ꯔꯥ ꯑꯇꯣꯝꯕꯤ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨꯀꯣ ꯏꯆꯦ ꯁꯥꯎꯕꯤꯔꯅꯨ ꯑꯇꯣꯝꯕꯤꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯆꯤꯟ ꯌꯥꯎꯗꯅꯗ ꯂꯥꯛꯂꯕꯅꯤ ꯐꯅꯁꯨ ꯍꯥꯏ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯃꯆꯤꯟꯁꯦ ꯐꯥꯖꯤꯟꯕ ꯍꯦꯛꯇ ꯉꯝꯗꯦ ꯑꯗꯣ ꯏꯆꯦꯒꯤ ꯋꯥꯁꯦ ꯑꯐꯕ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯍꯦꯛꯇ ꯑꯌꯥꯕꯃꯛ ꯄꯤꯕꯁꯨ ꯉꯝꯖꯗꯦ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯃ ꯄꯥꯟꯕꯅꯤꯅ ꯁꯤꯒꯤ ꯂꯝꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯈꯨꯠ ꯊꯤꯡꯖꯤꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯂꯩꯇꯦ ꯕꯦꯝꯃ ꯅꯪꯅ ꯅꯃꯥꯕꯣꯛꯀꯤ ꯋꯥꯔꯤꯁꯤꯗ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯕꯣ ꯁꯤꯒꯤ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯁꯦꯜ ꯐꯅ ꯄꯥꯏꯔꯒꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯊꯤꯛ ꯅꯦꯝꯕ ꯑꯩꯅ ꯊꯥ ꯂꯥꯟꯕ ꯍꯧꯅꯗꯦ ꯑꯗꯨꯅ ꯃꯗꯨ ꯑꯩꯒ ꯆꯥꯟꯅꯔꯣꯏ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯅꯆꯥ ꯌꯥꯕ ꯉꯝꯖꯔꯣꯏ ꯂꯤꯛꯂꯥ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯉꯝꯕꯤ ꯁꯥꯎꯅꯤꯡꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯀꯔꯤꯕꯨ ꯌꯥꯅꯤꯡꯗꯣꯔꯤꯒꯦ ꯅꯈꯣꯏꯅ ꯑꯩꯅ ꯅꯣꯏꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯒꯦ ꯋꯥꯅ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯗꯤ ꯇꯣꯛꯆꯕ ꯇꯥꯔꯦꯗꯅ ꯏꯆꯥ ꯑꯣꯏꯔꯝꯗꯕꯒꯤ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯂꯥꯏꯖꯅ ꯁꯦꯜ ꯄꯥꯏꯕ ꯃꯌꯨꯝꯗ ꯂꯩꯔꯒ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗ ꯏꯃꯥꯕꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯋꯥꯈꯜ ꯃꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯗꯤ ꯁꯨꯝ ꯍꯪꯅꯤꯡꯂꯤ ꯏꯃꯥꯕꯣꯛꯅ ꯏꯆꯦ ꯊꯥꯖꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯦꯜꯒ ꯐꯪꯕ꯭ꯔꯕ ꯁꯨꯝ ꯃꯑꯣꯡꯗꯣ ꯁꯥꯎꯅꯨꯀꯣ ꯆꯨꯝꯂꯝꯃꯗꯤ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯃꯁꯥꯒꯤ ꯀꯥꯟꯅꯗꯧꯕ ꯋꯥ ꯑꯣꯏꯔꯗꯤ ꯊꯕꯛꯇꯨꯗ ꯄꯥꯏ ꯑꯣꯟꯁꯤꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯕꯣꯛꯀꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯧ ꯂꯩꯒꯦ ꯁꯤꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯇꯥꯆꯧ ꯍꯣꯏ ꯌꯦꯡꯁꯤꯟꯗꯅ ꯂꯩꯔꯗꯤ ꯈꯔꯁꯨ ꯐꯗꯧꯕ ꯅꯨꯄꯥ ꯄꯣꯛꯏꯅ ꯄꯣꯡꯖꯔꯒ ꯀꯣꯟꯅ ꯊꯪꯗ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯑꯣꯡ ꯏꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯅ ꯂꯩꯈꯤꯕꯒꯨꯝꯕ ꯁꯥꯎꯅꯨꯀꯣ ꯑꯩꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯅꯤ ꯍꯩ ꯄꯤꯛꯇ꯭ꯔꯨꯀꯥ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯣ ꯅꯕꯨꯡꯉꯅꯤ ꯑꯩꯒꯤꯅꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯀꯩꯗꯧꯅꯨꯡꯗ ꯑꯗꯨꯝꯅ ꯇꯧꯔꯣꯏꯅꯦ ꯏꯕꯦꯝꯃ ꯅꯨꯄꯤꯅ ꯈꯣꯏꯁꯤꯅꯤꯅꯦ ꯀꯥꯟꯅꯗꯕ ꯐꯋꯥꯝ ꯍꯥꯏꯔꯤꯁꯦ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯣ ꯑꯩꯗꯤ ꯏꯆꯥ ꯄꯤꯕ ꯆꯥꯛꯇ꯭ꯔꯣꯛ ꯆꯥꯎꯅ ꯂꯩꯖꯕꯅꯤꯅ ꯁꯅꯥꯒꯁꯤꯅ ꯇꯦꯛꯊꯈꯩꯅꯤ ꯂꯩꯔꯤꯕ ꯊꯝꯕꯝꯒ ꯆꯟꯕ ꯖꯥꯠ ꯅꯠꯇꯦ ꯍꯥꯏꯌꯣ
इमा बोक्ती नुपी नतदौना नसाना नसादा सिंजंग यानसिनजबगा ꯆꯞ ꯃꯥꯟꯅꯔꯤ इमाबो लेफौर द्वाइदा मसाना मसाबु मिनाइनि काय हाइजैन्या पिबारेल मा कइनो नंगना युंगी मखादा गाक्ता लैनि खंग्रिसिना जाइदगी गौबु तादे हाइबनिदा सिदा क्वाक तौना खोंगदन लैरिसिना कैदौरगे हाइमा असौबा नंगनि सिदा कैदौबा लाइनो युमदा इरेंजना लैरमु याद्रो असि यारे तानिंग्रे अदुगी सरुक सेल पिरो सेल असि ngang aina isa thaga adugo mana tawre isiga kaya khenariba taibang pal seba na bahairisi asi haiduna ngambi masabu puduna yumlomda satki ngambi masindasu kaino sobuna namigi mangdu sialani re iduna aina di isa gyan da basar adugo somda aidi isa nupa anina sanang si amok toiba sara iba thambam kalaiba nate kaina hairaga sial nirakpaneba anga masi paroi tawi masi aindi somda isa nupa po ina muksaluraga siariba imagi wasoido ai taning adugi saruk aigi sel haido piro imagi puma karigino nangna no me khudingi sel na moktoiba ima laibam ka khangde nangbu kari aronba thabak ka tawgene kasu tawde boima sum thabak amagi phare ima bu sopnaba thabakti khak tawrakanu ko asauba asumna ngambina masana hari khai adumak tawrami masa mana kari tawri haina nomatadi yengsilamde masagi asoiba yengsinduna semdokpagi mahut migi masani ngolsingi asoiba thiduna sai thang tawba sikhaktani ngambigi mathau karigino khangde lehoriba manaw nupa hoigi matu masasi ngambi mahakna nungsiba sukngam ngamlamde nungthilgi matamde mahausagum warem ngangba pamjabi ngambi amadi tharika ngasisu wari sanari hoibema haiba yaba haibani yaraktre kaidi upai lei nungaina awat apa leite hingjau haibani yadrabani toksaba tabani kai upai lei ainadi isena yana basinge du da kayade haraurure tukadi kaino tharik ibema nupi ngangtani ama kok thira loire ho isa do phana phatrasu nupi di wakhal gyan lausing leibi imong manung koiba nupi pame ye ngambi bema aphabu pamdaba kana leike tharik nang na haining libase lukkhrabi masadu yam phaisiro yam pamlaba natro pamlagana nang hek hainaruro aidi madu mu haiba sungam ek ngamjaroi haribasi yarise yaraktradi kari upai le ado ai sinangonda pawam ta tamge khanbani aduda nang namu aingonda siklakadra khangde aibu wase hai sira hairoi sira khangdre tawrise haiga da boirabadi sasa hayo kotha da namuk leiran sumdawbani nangi na sanu ba tombado mabu hoide leiraga yam ngau sinare haine nangbu pawgam ta tadrabro khara yengsinbiunya natradi yararoi isanu pa poklabasu yengsindradi mangbani ko tharik nang sunga sidi migi wari amata pusilakte ne tawrise aigi ngak hekta haitharak pani yengoi aigi isadi nang na harido kaisu tawromoi ngambi aigi isanabu lemna mangi haibro mina masagi asoiba kaya tamlaklabasu ngambi mana thajaramde masabu adumak kankhattuna leirammi tanja sida kaithel chatluba masi manaw anidu halaklam madu ubada tharikna haima masi manaw ani sidi leisama phung phare odokna phajakre imawbu oininge kramai tawne pasaka sin ing lawradana tharek nang hadu tu ngang hauru ai chatlage matamni ngambidu masi manaw ani gi matung inaduna laklammi tanjana sarisu thongalda nupa ma leptuna leirammi madugon sinaduna liklana wari sanaribadu ubada ngambi matang sare khanna mathomaram amata khangdana sangsinduna hey tawngam biya leikai gi halaman masak khangdabi bema waraktabi thongal sida masak khangdaba pakhanga pusindana wari sanaba ngamlibadunadi yumda pusinbasu ngamdawri natro hari kaya tangamliba angango haibanida liklanga sidi masin khumlei imabo ngangninge haiduna mathomaram khangdana pangangdasu ngangbigan ngange hairabasu hana maramdo thidokpiyo madugi matungda ngangbiyo mangda lepliba nupasem adai kanasu nati mamagi masa itaini masida imabokna aikhoida kari karama mingthol pininglibano nongmata imabokna aikhoigi mungasida kari khali haiba aikhoisu khangi aikhoigi khongthang kudingsu senabiba aikhoigi di laibak phabani adubo aikoi mungi yenglingai imabo hoigi mungdi kuiraroi ka khongsai doba nupa pokpa imabo nasa nupa senabiyo aikhoidi lairabi imana ningthina senabi imabokna senabi rabasu yani likla nahan khai wa kaya thoina ngangdabani tapthabagi sarup oibani adubu
ꯉꯥꯡꯊꯣꯛꯇꯅ ꯉꯥꯡꯂꯛꯄ ꯈꯨꯝꯗꯣꯛꯇꯅ ꯈꯨꯝꯗꯣꯔꯛꯄ ꯍꯥꯏꯗꯣꯔꯛꯇꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯗ ꯉꯝꯕꯤ ꯃꯔꯥꯜ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯕꯣꯛ ꯍꯣꯏꯗ ꯂꯩꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯅꯨꯄꯤ ꯆꯦꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯊꯨꯕꯤꯗ ꯍꯣꯡꯂꯝꯃꯤ ꯊꯥ ꯐꯥꯕꯒ ꯑꯇꯣꯝꯕ ꯑꯃꯗꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯄꯥꯝꯗ ꯂꯩꯈꯤꯔꯝꯃꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯌꯨꯝ ꯄꯥꯟꯕ ꯊꯥ ꯐꯥꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕꯅꯤꯗ ꯆꯦꯟꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯈ꯭ꯔꯦ ꯑꯩꯅꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯒꯤ ꯍꯥꯛꯇꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯈꯜꯂꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯔꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯥ ꯑꯅꯤ ꯑꯩꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯗꯕ ꯁꯦꯟꯅꯕꯒꯤ ꯃꯍꯨꯠ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯤꯅꯤ ꯍꯥꯏꯗꯅ ꯅꯥꯄꯜ ꯀꯥꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯃꯗꯤ ꯍꯧꯗꯣꯡꯅ ꯉꯥꯔꯧ ꯆꯦꯟꯕꯒꯨꯝ ꯆꯦꯟꯈ꯭ꯔꯦꯗꯅ ꯆꯦꯟꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯁꯨ ꯃꯌꯨ ꯊꯛꯆꯤꯟꯗꯨꯅ ꯁꯤꯃꯉꯥꯏ ꯀꯩ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯏꯇꯨ ꯐꯪꯉꯤ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯤꯅꯤ ꯃꯧ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯀꯥꯏꯅ ꯃꯨꯛꯇꯅ ꯂꯩꯔꯨꯔꯒ ꯏꯆꯥꯗꯨꯅ ꯅꯨꯄꯤꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯥ ꯑꯍꯜ ꯑꯩꯒ ꯌꯨ ꯊꯛꯃꯤꯟꯅꯗꯅ ꯂꯩ ꯃꯃꯥ ꯍꯤꯡꯆꯥꯕꯤꯁꯤ ꯇꯥꯔꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯩꯁꯨ ꯑꯃꯨꯛ ꯀꯣꯛꯄ ꯇꯥꯔꯦ ꯇꯨꯃꯤꯟ ꯂꯩꯊꯣꯛꯀꯦ ꯀꯩꯅꯣ ꯃꯄꯥ ꯅꯪꯅ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯥꯎ ꯈꯣꯡ ꯇꯧꯗꯅ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯌꯣꯜꯂꯤꯕ ꯍꯥꯏꯗꯨꯔꯣ ꯀꯩꯅꯣ ꯃꯃꯥ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠꯇꯤ ꯀꯨꯏꯔꯦꯅ ꯅꯪꯅ ꯌꯣꯟꯈꯤꯕ ꯀꯔꯤꯝ ꯈꯜꯂꯨ ꯅꯆꯥ ꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯃꯥꯒꯤ ꯃꯆꯥꯗꯣ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯌꯧꯔꯛꯑꯅꯤ ꯊꯤ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯁꯤꯗꯤ ꯊꯤ ꯅꯨꯡꯉꯥꯏ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯗꯦ ꯈꯨꯕꯥ ꯈꯨꯗꯨꯏ ꯁꯔꯨꯛ ꯁꯨꯒꯠꯂꯝꯕꯅ ꯍꯦꯟꯅ ꯐꯔꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯒꯠꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯑꯣ ꯌꯥ ꯆꯠꯂꯤꯔ ꯄꯥꯏꯔ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯀꯩꯅꯣ ꯑꯆꯧꯕ ꯅꯪꯅ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯁꯤꯕꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯆꯧꯕ ꯑꯣ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯌꯨ ꯊꯛꯂꯨꯔꯒ ꯉꯥꯎꯔꯤꯕ ꯄꯂꯦꯝ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯁꯟ ꯑꯉꯥꯎꯕꯒꯨꯝ ꯊꯥꯗꯣꯛꯄꯤꯔꯕ ꯅꯆꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯉꯧꯆꯠꯅꯩ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯗꯅ ꯅꯆꯥꯅ ꯍꯥꯏꯈꯩ ꯌꯥꯔꯨꯕꯗꯨꯅ ꯉꯁꯤꯗꯤ ꯅꯆꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯆꯧꯕ ꯏꯃꯥ ꯃꯤꯒꯤ ꯃꯤꯋꯥꯏꯁꯤꯗꯤ ꯃꯊꯧ ꯂꯩꯇꯕ ꯃꯤꯅ ꯉꯥꯡꯅꯗꯕ ꯉꯁꯤꯗꯤ ꯅꯆꯥ ꯏꯃꯥꯗ ꯋꯥꯍꯪ ꯑꯃꯈꯛꯇꯪ ꯍꯪꯖꯒꯦ ꯏꯗꯣꯝꯆꯥ ꯍꯣꯏ ꯏꯆꯟ ꯍꯣꯏꯅ ꯏꯃꯥ ꯄꯥꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯛꯀꯦ ꯏꯃꯥꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯣꯟꯖꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯆꯜ ꯑꯅꯤꯁꯦ ꯅꯨꯡꯁꯤꯔꯁꯨ ꯏꯃꯥꯒꯤ ꯃꯑꯣꯡꯗꯨꯅ ꯅꯨꯡꯁꯤꯕꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯌꯦꯡꯗꯅ ꯉꯥꯡꯂꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯆꯥ ꯄꯤꯕ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯁꯤꯅꯗ꯭ꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗꯕ ꯏꯃꯥ ꯏꯄꯥ ꯂꯧꯗꯅ ꯑꯩꯁꯨ ꯁꯨꯅꯤꯡꯗ꯭ꯔꯦ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯄꯤꯕꯥꯔꯦꯜ ꯈꯔ ꯉꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯝꯕꯤꯁꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯤꯟꯗꯤ ꯀꯅꯥꯅꯁꯨ ꯃꯦꯟꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯏꯐꯨꯠ ꯆꯥꯝꯃ ꯃꯦꯟꯕꯗꯤ ꯉꯝꯃꯤ ꯃꯆꯤꯟ ꯑꯃꯗꯤ ꯃꯦꯟꯕ ꯋꯥꯏ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯝꯕꯤꯒꯤ ꯋꯥꯔꯤ ꯇꯅ ꯂꯩꯀꯥꯏ ꯁꯤꯟ ꯊꯨꯡꯅ ꯈꯪꯅꯔꯝꯃꯤ ꯅꯣꯡꯃꯁꯨ ꯉꯝꯕꯤ ꯃꯆꯥꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯄꯤꯔꯝꯗꯦ ꯅꯤꯁꯥꯅ ꯉꯥꯎꯔꯕ ꯄꯤꯕꯥꯔꯦꯜ ꯑꯐ ꯐꯠꯇ ꯀꯩꯁꯨ ꯈꯟꯊꯕ ꯇꯧꯗ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯥꯗꯨꯅ ꯐꯨꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯉꯝꯕꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯕꯥꯔꯦꯜꯁꯨ ꯑꯗꯨꯃꯉꯥꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯨꯔꯛꯄꯗꯒꯤ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯔꯝꯗꯦ ꯂꯥꯏꯖꯅ ꯏꯃꯥꯕꯣ ꯁꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯦ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ ꯁꯦ ꯑꯩ ꯆꯥꯛ ꯈꯔ ꯏꯜꯂꯛꯀꯦ ꯆꯥꯁꯤꯜꯂꯨ ꯑꯩ ꯏꯃꯥꯕꯣꯛꯀꯤ ꯆꯥꯛ ꯁꯔꯨꯛꯇ ꯀꯔꯤꯝꯇ ꯍꯥꯞꯇꯦꯀꯣ ꯑꯃꯨꯛ ꯆꯤꯡꯅꯔꯒ ꯂꯩꯔꯝꯅꯤ ꯑꯩꯅ ꯃꯃꯥꯡꯗ ꯆꯤꯟ ꯈꯔ ꯌꯥꯎꯔꯨꯕꯗꯨꯗ ꯂꯥꯏꯁꯤꯒꯤ ꯋꯥꯁꯤꯗ ꯃꯆꯦ ꯂꯤꯛꯂꯥꯅ ꯆꯩꯊꯠꯂꯛꯏ ꯀꯩꯅꯣ ꯇꯣꯝꯕꯤ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯏꯃꯥꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯅꯤ ꯅꯪꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯃꯇꯥꯡ ꯃꯇꯝ ꯈꯪꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯥꯍꯟ ꯀꯥꯏꯕꯤ ꯍꯥꯏꯁꯤꯅꯤ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯅ ꯉꯥꯡꯖꯔꯤꯁꯦ ꯐꯔꯤꯅꯤ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯥ ꯂꯥꯏꯖꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕ ꯄꯣꯛꯍꯟꯕꯒꯨꯝ ꯐꯥꯎꯔꯤꯌꯦ ꯏꯃꯥ ꯀꯤꯖꯩꯌꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯌꯥꯔꯤꯁꯦ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ ꯆꯥꯛꯁꯦ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨ ꯏꯁꯧ ꯂꯥꯡꯕ ꯉꯝꯅꯕ ꯏꯃꯥꯕꯣꯛꯇꯤ ꯏꯁꯧ ꯂꯥꯡꯕꯅ ꯍꯦꯟꯅ ꯄꯛꯆꯩ ꯃꯒꯨꯜꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯂꯩꯌꯦ ꯑꯗꯨꯅ ꯅꯥꯕ ꯌꯥꯗꯦ ꯍꯩ ꯑꯉꯥꯎꯕꯤ ꯅꯕꯨꯡꯒ ꯅꯄꯟꯊꯧꯒꯗꯤ ꯀꯗꯣꯝ ꯂꯩꯈ꯭ꯔꯦ ꯂꯤꯛꯂꯥꯅ ꯈꯨꯝꯂꯛꯏ ꯏꯄꯟꯊꯧꯗꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯎꯔꯤ ꯏꯃꯥꯕꯣꯛ ꯑꯗꯨꯒ ꯇꯥꯆꯧꯗꯤ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯍꯤꯞꯍꯧꯔꯦ
ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯣꯛꯄꯗꯣ ꯍꯤꯒꯥꯃꯨꯛ ꯌꯩꯔꯨꯗꯣꯏꯅꯤ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯏꯆꯥ ꯍꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯅꯤ ꯈꯪꯗꯦ ꯃꯆꯤꯟ ꯌꯥꯎꯕ ꯂꯥꯏꯁꯤꯅ ꯈꯟꯊꯕ ꯇꯧꯗꯨꯅ ꯐꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯀꯩꯅꯣ ꯁꯦꯜꯅ ꯃꯤ ꯅꯦꯛꯑꯒ ꯊꯕꯛ ꯇꯧꯍꯟꯗꯣꯏꯕ ꯑꯁꯨꯛ ꯂꯥꯏꯕꯁꯤꯕꯨ ꯑꯗꯣ ꯏꯃꯥꯕꯣ ꯁꯦꯕꯥꯁꯦ ꯅꯨꯄꯥꯅ ꯇꯧꯍꯟꯁꯤꯔꯣ ꯏꯃꯥꯕꯣꯛꯇꯤ ꯅꯨꯄꯥ ꯄꯣꯛꯄꯅ ꯅꯆꯥ ꯅꯨꯄꯥꯗ ꯉꯥꯎꯖꯩꯗꯅ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯄꯣꯛꯄꯤ ꯅꯨꯄꯤꯗꯨꯅ ꯇꯧꯍꯟꯁꯤꯔꯣ ꯊꯕꯥꯅ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯆꯩꯍꯜꯂꯛꯏ ꯑꯇꯣꯝꯕꯤ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯅꯃꯥꯕꯣꯛꯇ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥ ꯈꯪꯉꯤꯌꯦ ꯀꯗꯣꯝꯗꯩ ꯐꯥꯎꯖꯤꯜꯂꯛꯏꯅꯣ ꯈꯪꯗꯦ ꯆꯨꯝꯃꯤ ꯏꯆꯥ ꯇꯣꯝꯕꯤꯅ ꯍꯥꯏꯕ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯃꯥꯕꯣꯛꯀꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯉꯦ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯤ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯃꯥꯕꯣꯛꯀꯤ ꯈꯟꯊꯗꯕ ꯋꯥꯈꯜ ꯑꯗꯨꯅꯗꯤ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇ ꯎꯔꯨꯔꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯨꯔꯦ ꯆꯩꯔꯨꯔꯦ ꯉꯥꯡꯂꯨꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯩꯈꯤꯕ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯈꯤꯕ ꯅꯈꯣꯏꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯤꯔꯕ ꯇꯥꯟꯖꯥꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯃꯥꯕꯣꯛꯅ ꯏꯆꯥꯁꯤꯡꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈꯤꯕꯗꯨ ꯄꯨꯝꯕ ꯅꯃꯥꯕꯣꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯀꯩꯅꯣ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯆꯦ ꯂꯥꯟꯗꯦ ꯈꯟꯊꯧꯗ ꯋꯥꯈꯜ ꯑꯗꯨꯒꯤ ꯂꯤꯆꯤꯡꯅ ꯄꯨꯗꯨꯅ ꯆꯠꯂꯨꯕꯗꯨꯅꯤ ꯐꯔꯦ ꯑꯩ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯇꯧꯕꯅꯤ ꯆꯠꯂꯨꯔꯅꯨꯗ ꯊꯕꯥ ꯇꯧꯔꯁꯅꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯏꯆꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯔꯣꯝꯗ ꯆꯨꯝꯊꯣꯛꯄꯤꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯕꯤꯒꯗꯕꯅꯤ ꯊꯕꯥꯅ ꯑꯇꯣꯝꯕ ꯑꯃꯗꯤ ꯃꯃꯧ ꯂꯩꯅꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯗꯥꯗꯥ ꯏꯆꯦ ꯑꯃꯗꯤ ꯏꯇꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯌꯨꯝ ꯑꯗꯣ ꯐꯤꯕꯝ ꯇꯥꯗ꯭ꯔꯦ ꯏꯆꯦꯁꯨ ꯅꯥꯗꯨꯅ ꯂꯩꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯏꯆꯥ ꯏꯃꯧ ꯑꯁꯤ ꯌꯨꯝꯗ ꯂꯩꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯕꯗ ꯉꯥꯏꯔꯤꯉꯩ ꯏꯆꯥ ꯏꯃꯧ ꯑꯅꯤꯃꯛ ꯑꯁꯨꯝꯅ ꯆꯠꯈꯤꯕꯁꯤ ꯇꯣꯛꯅ ꯆꯥꯎꯕ ꯁꯃꯥꯖꯅꯤ ꯅꯣꯛꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯟꯁꯤ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯃꯔꯤ ꯆꯦꯠꯅ ꯂꯩꯁꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯁꯨ ꯑꯅꯥꯕ ꯌꯥꯎꯕꯅꯤꯅ ꯃꯆꯥ ꯃꯃꯧꯕꯨ ꯎꯅꯤꯡꯉꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯆꯨꯝꯃꯤꯁꯨ ꯏꯕꯦꯝꯃꯅ ꯍꯥꯏ ꯑꯩꯁꯨ ꯏꯆꯥꯒ ꯏꯌꯥꯒꯅ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯨꯗ ꯑꯗꯨꯝ ꯍꯦꯛ ꯂꯩꯍꯜꯂꯕꯅꯤ ꯃꯤꯅꯒ ꯃꯤ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯐꯔꯦ ꯏꯕꯦꯝꯃ ꯂꯥꯛꯂꯤꯉꯩ ꯅꯆꯥꯒ ꯅꯃꯧꯒ ꯄꯨꯟꯅ ꯍꯦꯛ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ ꯑꯁꯨꯝꯅ ꯏꯐ ꯐꯅ ꯃꯔꯩ ꯇꯨꯔꯩ ꯇꯧꯗ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯉꯝꯕꯤꯗꯤ ꯃꯆꯥ ꯃꯃꯧ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯅꯠꯇꯦ ꯃꯆꯥ ꯃꯃꯧ ꯂꯥꯛꯄ ꯎꯕꯗ ꯊꯃꯣꯏꯗꯁꯨ ꯍꯔꯥꯎꯕ ꯄꯣꯛꯂꯝꯃꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯊꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯤꯕꯥꯔꯦꯜ ꯅꯪꯁꯨ ꯑꯉꯥꯡ ꯍꯥꯏꯗꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯈꯟꯊꯍꯟꯅꯤꯡꯉꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯁꯤꯒꯦ ꯈꯟꯒꯗꯕꯅꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯕ ꯀꯅꯥ ꯂꯩ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯕꯁꯤꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯁꯥꯅꯤ ꯀꯥꯎꯒꯅꯨ ꯅꯪꯅ ꯏꯆꯥ ꯀꯣꯛꯍꯜ ꯂꯥꯏꯍꯜꯂꯤ ꯑꯗꯨꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯃꯈꯜ ꯃꯊꯦꯜ ꯑꯋꯥ ꯅꯨꯡꯉꯥꯏꯅꯤ ꯑꯋꯥꯕ ꯁꯪꯕꯥꯏ ꯅꯨꯡꯉꯥꯏꯕ ꯂꯥꯏꯇꯪ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯃꯗꯨ ꯄꯨꯝꯕ ꯃꯥꯌꯣꯛꯅꯗꯨꯅ ꯆꯠꯀꯗꯕꯅꯤ ꯃꯇꯨꯡ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯐꯝ ꯑꯣꯏꯍꯟꯒꯅꯨꯀꯣ ꯑꯇꯣꯝꯕ ꯃꯧ ꯅꯈꯣꯏꯁꯨ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯑꯔꯦꯞꯄ ꯁꯥꯒꯩ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯃꯥꯡꯊꯔꯛꯂꯤꯕ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤꯕꯨ ꯅꯪꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯌꯨꯝ ꯄꯥꯟꯅꯕ ꯍꯣꯠꯅꯧꯀꯣ ꯅꯅꯦꯝ ꯅꯀꯨꯅ ꯆꯩ ꯊꯥꯡ ꯇꯧꯔꯤꯕꯗꯣ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯃꯈꯣꯏꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗೋ ꯅꯤꯡꯊꯤꯅ ꯈꯪꯗꯣꯛꯇꯨꯅ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯅꯕ ꯅꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯅꯈꯣꯏ ꯃꯁꯦꯟ ꯒ꯭ꯌꯥꯟ ꯇꯥꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯆꯥꯎꯕꯅ ꯃꯁꯤꯅꯤꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯤꯗꯥ ꯑꯃꯅꯤ ꯌꯥꯔꯦꯗ ꯃꯄꯥ ꯅꯆꯥ ꯅꯃꯧ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯈꯤꯠ ꯌꯣꯟꯕꯤꯔꯅꯨ ꯀꯩꯗꯧꯒꯦ ꯂꯥꯏꯖꯅ ꯏꯃꯥꯕꯣꯛ ꯅꯃꯧ ꯑꯍꯜꯗꯤ ꯇꯥꯆꯧꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯅꯤ ꯍꯥꯏꯕꯅꯤ ꯏꯃꯥꯕꯣꯛꯇꯤ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕꯒꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯆꯤꯟ ꯌꯥꯎꯕꯤꯁꯤꯗꯤꯅꯦ ꯑꯩ ꯅꯨꯄꯥꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯏꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯥꯝꯖꯔꯦ ꯄꯤꯕꯥꯔꯦꯜꯅ ꯌꯥꯔꯣꯏꯍꯦ ꯅꯨꯄꯥ ꯄꯥꯝꯈꯣ ꯑꯣ ꯉꯝꯖꯔꯔꯣꯏ ꯈꯤꯖꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯝꯕꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯖꯅ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥꯕꯣꯛ ꯐꯠꯇꯕꯤ ꯅꯨꯡꯁꯥ ꯌꯥꯏꯔꯤꯔꯣ ꯅꯃꯧ ꯍꯜꯂꯛꯄꯗꯒꯤ ꯏꯁꯧ ꯀꯝꯇ ꯇꯥꯗ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯩ ꯁꯨꯡꯉꯥ ꯊꯤꯖꯥꯕꯤꯌꯥ ꯅꯪ ꯑꯃꯀꯣ ꯊꯥꯏꯅꯒꯤ ꯋꯥꯗꯨ ꯄꯜꯂꯛꯂꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯐꯕꯤ ꯅꯃꯥꯕꯣꯛ ꯑꯣꯏꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ
ꯍꯣꯏ ꯑꯐꯕꯤ ꯏꯃꯥꯕꯣ ꯑꯗꯣ ꯇꯥꯆꯧꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯈꯪꯗꯦꯅꯦ ꯃꯗꯨꯕꯣ ꯀꯗꯣꯝ ꯊꯣꯛꯈꯤꯕꯅꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯆꯥꯒꯗꯕꯅꯤ ꯅꯅꯝꯇꯣꯟꯅ ꯊꯣꯡꯕ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯗꯧꯅꯤ ꯍꯣ ꯈꯪꯖꯕꯗꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯉꯟꯅꯦꯛꯇ ꯆꯥꯛ ꯁꯪꯕ ꯂꯥꯛꯏꯅꯤ ꯍꯧꯗꯣꯡꯅ ꯉꯥ ꯂꯨꯝꯕꯗꯧꯅ ꯑꯩꯁꯨ ꯆꯥꯛ ꯂꯨꯝꯃꯤꯅꯤ ꯃꯁꯤꯐꯥꯎ ꯈꯪꯖꯗ꯭ꯔꯥ ꯈꯪꯗꯦ ꯅꯥꯀꯟꯗꯒꯤ ꯆꯥꯎꯕꯅ ꯅꯃꯥꯕꯣꯛꯁꯦ ꯌꯥꯝ ꯄꯪꯕꯅꯤ ꯇꯣꯝꯕꯤ ꯃꯥꯅ ꯄꯪꯗꯕ ꯑꯩꯕꯨ ꯐꯠꯇꯕ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯊꯤꯔꯝꯃꯤ ꯄꯦꯕꯥꯔꯒꯁꯨ ꯍꯜꯂꯛꯂꯝꯃꯤ ꯕꯥꯕꯥ ꯏꯃꯥ ꯍꯌꯦꯡꯗꯒꯤ ꯑꯩ ꯈꯨꯔꯥ ꯃꯥꯏꯃꯨ ꯍꯣꯏꯒ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯏꯆꯥꯕꯨ ꯍꯩꯅꯒꯗ꯭ꯔꯅꯦ ꯇꯣꯝꯕꯅ ꯇꯥꯆꯧ ꯑꯩꯁꯨ ꯌꯥꯎꯒꯦ ꯁꯤꯗꯩꯗꯤ ꯇꯥꯆꯧ ꯏꯕꯥꯅꯤꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯏꯆꯜ ꯑꯅꯤꯁꯨ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ ꯂꯥꯏꯖꯅ ꯏꯁ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤꯗ ꯇꯥꯇꯣꯟꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯁꯨ ꯌꯨꯝꯒ ꯄꯥꯟꯗꯣꯔꯝꯅꯤꯅꯦ ꯉꯝꯕꯤꯅ ꯏꯁ ꯃꯁꯛꯁꯤꯒ ꯃꯌꯨꯝꯒꯁꯨ ꯄꯥꯅꯤꯡꯉꯤ ꯃꯥꯜꯂꯦ ꯄꯥꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯆꯨꯞ ꯁꯥꯕꯒ ꯉꯝꯖꯔꯣꯏ ꯊꯕꯥꯅ ꯍꯩ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯏꯕꯦꯝꯃ ꯅꯪꯕꯣ ꯃꯅꯝꯃ ꯂꯩꯅꯥꯅ ꯅꯥꯀꯟꯗꯒꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯤ ꯍꯧꯗꯣꯡ ꯃꯃꯥꯏ ꯄꯥꯜꯂꯝꯅꯤ ꯉꯁꯥꯏ ꯍꯧꯗꯣꯡ ꯑꯣꯟꯈ꯭ꯔꯕꯅꯤ ꯂꯩꯅꯥꯒꯤ ꯋꯥꯍꯩꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ